Prime Minister Narendra Modi na UAE ki Queen Mother da Manipuri ki GI take tauraba Chak-Hao Khudol oina pikiba ase lamdam asigi damak chawthok chaningai ni haina Chief Minister Yumnam Khemchana phongdorakli social media da thagalapa post amada Chief Minister Yumnam Khemchana hai Prime Minister na Chak-Hao Khudol tamkiba sina Manipuri ki top identity adu malem ki phampakta masak takpa ngamle amadi lamdam asigi lawmi singna hotnarakhiba adu mahaya le masina lamdam asigi lehau amadi fazaraba tradition sing adu mayek seng no uthokpa ngamli hairi Chak-Hao haibasi icham chamba mathel amanate masidi lamdam asigi puwari amadi lawu singugi haithoi singthoiba kaya adugi symbol amane Chak-Hao asi malemgi thakta sakhangba sina lamdam asigi yellow pothok sing chawkhananaba hotnabada achoba khongthang ama oibada natana lamdam asida leijariba potential sing adu mayek seng na utle aikhoi khudingmakna longmi sin mi sing sawatpada natana lamdam asidagi Puthorakliba pothok sing ase malemgi tongan ba mafamda yohanana ba hotnabada punna thodang lawminashi hainasu Chief Minister Yumnam Khemchana phongdorakli